ꯑꯗꯨꯅ ꯈꯟꯊꯔꯨꯕ ꯇꯧꯗꯨꯅ ꯃꯥꯗꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯆꯨꯝꯗ꯭ꯔꯤꯡ ꯍꯥꯏꯗꯨꯅ ꯂꯩꯀꯣꯜ ꯂꯩꯕ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯜꯂꯛꯂꯦ꯫ ꯉꯁꯥꯏ ꯊꯣꯡꯅꯥꯎꯗꯒꯤ ꯁꯤꯠꯆꯜꯂꯛꯈꯤꯕ ꯅꯨꯡꯁꯤꯠꯇ ꯌꯥꯎꯔꯛꯄ ꯅꯨꯡꯁꯤꯔꯕ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯍꯥꯡꯕꯁꯤꯗ ꯑꯊꯦꯡꯕ ꯃꯇꯝꯁꯤꯗꯗꯤ ꯂꯩꯅꯝ ꯃꯥꯗꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯍꯨꯝꯅꯤꯡꯕ ꯃꯥꯏꯀꯩꯗ ꯍꯨꯝꯗꯨꯅ ꯆꯠꯂꯦ꯫ ꯈꯣꯡꯊꯥꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯂꯩꯀꯣꯜ ꯑꯗꯨ ꯌꯧꯔꯦ꯫ ꯃꯐꯝꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯁꯤꯡꯗꯨꯒ ꯃꯐꯝꯁꯤ ꯌꯧꯔꯛꯄꯗꯗꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯏꯑꯣꯟꯅꯩ꯫ ꯀꯅꯥꯁꯨ ꯂꯩꯀꯣꯜꯗꯨꯗ ꯂꯩꯕ ꯎꯗꯦ꯫ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤ ꯂꯩꯀꯣꯜꯗꯣ꯫ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯏꯔꯣꯏꯅꯔꯤꯕ ꯃꯁꯥꯃꯛꯀꯤ ꯃꯃꯤꯗꯣ ꯃꯗꯨꯇ ꯃꯉꯥꯏꯔꯦ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯇꯥꯔꯤꯕ ꯍꯥꯏꯕꯕꯨ꯫ ꯑꯍꯥꯡꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ ꯑꯀꯣꯏꯕꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯁꯤꯡꯗꯨꯒꯤ ꯈꯣꯡꯒꯨꯜꯂꯤꯕꯗ ꯈꯣꯟꯖꯦꯜꯗꯨꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯐꯅ ꯊꯤꯔꯕꯁꯨ ꯃꯔꯝꯗꯨꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯑꯩꯅ ꯇꯥꯈꯤꯕꯗꯣ ꯋꯥꯈꯜꯅꯔ? ꯋꯥꯈꯜꯅ ꯅꯠꯇꯦꯗ꯫ ꯈꯣꯟꯖꯦꯜꯗꯨꯕꯨ ꯂꯩꯀꯣꯜ ꯂꯩꯕ ꯁꯣꯝꯗꯒꯤꯅꯤꯗ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯁꯤꯡꯗꯣ ꯃꯐꯝꯁꯤꯗ ꯂꯩꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯃꯣꯏꯒꯤꯁꯤꯕꯨ ꯑꯩ ꯂꯥꯛꯑꯦ ꯈꯪꯕꯗꯒꯤ ꯆꯥꯟꯅꯅ ꯌꯥꯎꯅ ꯂꯣꯠꯈꯤꯕ ꯃꯥꯜꯂꯤꯗ꯫ ꯑꯩꯅꯗꯤ ꯃꯣꯏꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯊꯥꯕꯜ ꯃꯉꯥꯜꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯇ ꯑꯣꯏꯔꯁꯨ ꯐꯪꯃꯤꯟꯅꯒꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯑꯣꯟꯅꯕ ꯉꯥꯛꯇ꯫ ꯀꯌꯥꯗ ꯇꯧ ꯉꯝꯂꯤꯕꯅꯣ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯁꯤꯡꯁꯦ? ꯁꯣꯏꯗꯅ ꯂꯩꯀꯣꯜꯁꯤꯒꯤ ꯃꯔꯨꯝ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯝꯒꯅꯤ꯫ ꯑꯩꯅ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯈꯣꯏꯁꯤꯡꯁꯦ ꯑꯁꯨꯛ ꯊꯨꯅ ꯃꯥꯡꯕ ꯍꯧꯅꯕ꯭ꯔꯥ? ꯍꯧꯅꯗꯦꯗ꯫ ꯑꯗꯨꯅ ꯁꯣꯏꯗ꯭ꯔꯦ ꯋꯥꯈꯣꯡꯁꯤꯡꯗ ꯆꯪꯁꯤꯜꯂꯒ ꯂꯣꯠꯂꯒ ꯂꯩꯔꯤꯅꯤ꯫ ꯐꯩ, ꯈꯪꯅꯦꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯐꯪꯅꯕ ꯊꯤꯒꯅꯤ꯫ ꯊꯥꯕꯜꯁꯨ ꯐꯔꯤ, ꯀꯅꯥꯗꯕꯨ ꯀꯤꯔꯨꯅꯤ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯔꯤꯈꯣꯝꯕꯤ ꯂꯩꯀꯣꯜꯁꯤꯒꯤ ꯂꯩꯀꯣꯜ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯥꯒ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯅꯥꯏ ꯑꯣꯏꯃꯤꯟꯅꯕꯤꯁꯤꯡꯗꯣ ꯃꯔꯨꯝ ꯃꯌꯥꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯊꯥꯕꯜꯁꯨ ꯐꯩ, ꯃꯥꯂꯪꯕꯁꯨ ꯏꯄꯣꯝ ꯅꯥꯏ, ꯂꯩꯔꯥꯡ ꯑꯃꯠꯇ ꯄꯣꯊꯥꯗꯦ꯫ ꯂꯩꯅꯝ ꯌꯦꯜꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯥꯕꯜꯗꯨꯗ ꯂꯩꯈꯣꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤ꯫ ꯃꯇꯥꯔꯣꯏ ꯅꯥꯏ ꯑꯣꯏꯕꯤꯁꯤꯡꯗꯣ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯉꯁꯥꯏ ꯋꯥꯏ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯅ ꯈꯪꯕ ꯌꯥꯎꯏ ꯊꯣꯏꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯤꯇꯣꯞ ꯅꯠꯇ꯭ꯔꯒ ꯂꯝꯂꯥꯟꯕꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯣꯜ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯔꯤꯉꯩ ꯂꯩꯀꯣꯜꯗꯨꯒꯤ ꯃꯩꯔꯝ ꯊꯥꯡꯕꯗ ꯂꯩꯔꯤꯕ ꯄꯣꯊꯥꯁꯪ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯎꯔꯛꯑꯦ꯫ ꯑꯣ, ꯑꯩꯅ ꯁꯣꯝꯗ ꯃꯣꯏꯁꯤꯡꯁꯦ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯅꯤꯡꯉꯥꯏꯗꯅ ꯄꯣꯊꯥꯁꯪꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯄꯣꯊꯥꯔꯤꯕ ꯑꯣꯏꯔꯦ꯫ ꯐꯩ ꯐꯩ, ꯈꯪꯅꯦꯕ ꯉꯁꯤꯗꯤ ꯊꯥꯕꯜ ꯃꯉꯥꯜꯁꯤꯗ ꯀꯦꯀꯨ ꯂꯣꯠꯄꯤ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯕꯅꯤꯅ ꯀꯦꯀꯨ ꯐꯣꯡꯕ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯣꯊꯥꯁꯪ ꯂꯩꯕꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯐꯝꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯐꯤꯉꯧ ꯐꯧꯔꯕ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯍꯧꯖꯤꯛ ꯋꯥꯏꯗ ꯎꯈꯤꯕ ꯅꯨꯄꯤꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯦ, ꯀꯩꯅꯣꯗ, ꯍꯧꯖꯤꯛꯇꯅꯤꯗ, ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯃꯥꯡꯕ ꯍꯧꯅꯗꯦꯗ꯫ ꯑꯩꯁꯨ ꯄꯟꯊꯗꯅ ꯍꯦꯛ ꯎꯕꯒ ꯂꯥꯛꯏꯕꯁꯤꯅꯤ꯫ ꯁꯤꯕꯨ ꯑꯃꯨꯛ ꯋꯥꯈꯜꯅꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯤ꯫ ꯌꯦꯡꯂꯤꯉꯩꯗꯨꯗ ꯐꯖꯈ꯭ꯔꯕ ꯇꯦꯅꯋꯥ ꯑꯃ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯃꯥꯒꯤ ꯅꯥꯛꯇ ꯄꯥꯏꯔꯛꯏ꯫ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯃꯈꯨꯠ ꯇꯤꯡꯊꯣꯛꯏ꯫ ꯄꯥꯝꯕꯣꯝꯗꯨꯅ ꯇꯂꯥ ꯄꯥꯃꯦꯟ ꯐꯩꯔꯥ ꯑꯣꯏ ꯀꯥꯏꯗꯣꯡꯈ꯭ꯔꯦ ꯇꯦꯅꯋꯥ ꯀꯧꯕꯤ ꯆꯦꯛꯂꯥ ꯆꯥꯅ ꯃꯥꯒꯤ ꯃꯀꯥꯗ ꯇꯥꯡꯖꯂꯦꯟꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯆꯤꯟꯅ ꯇꯨꯝꯅꯧ ꯌꯣꯠꯀꯨꯝ ꯃꯥꯜꯂꯤ꯫ ꯃꯤꯁꯅꯥ ꯇꯥꯕ ꯑꯅꯤꯗꯤ ꯊꯋꯥꯟꯒꯤ ꯇꯟꯗꯟ ꯍꯤꯒꯣꯛ ꯃꯥꯟꯕꯤꯅꯤ꯫ ꯃꯈ꯭ꯋꯥꯡ ꯇꯥꯕ ꯌꯦꯡꯂꯒ ꯊꯋꯥꯟꯒꯤ ꯅꯣꯡꯖꯨ ꯃꯔꯤꯛ ꯃꯥꯟꯕꯤꯅꯤ꯫ ꯃꯊꯤꯛꯅ ꯀꯣꯂꯨ ꯂꯪꯗꯨꯝ ꯃꯥꯟꯕꯤꯅꯤ꯫ ꯃꯆꯨꯅ
ꯎꯔꯦꯡ ꯃꯥꯟꯕꯤ ꯆꯦꯛꯂꯥꯅꯤ ꯀꯕꯣꯛ ꯀꯗꯥꯡ ꯂꯥꯏꯔꯕꯒꯤ ꯃꯃꯣꯝꯅ ꯑꯣꯟꯈꯤꯕꯤ ꯆꯤꯛꯅꯨꯡꯁꯤ ꯃꯤꯠ ꯀꯨꯞꯇꯨꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯔꯕ ꯇꯦꯅꯋꯥꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯈꯣꯝꯕꯤ ꯈꯣꯏꯅꯧ ꯏꯇꯥ ꯇꯦꯅꯋꯥꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯂꯣꯜꯂꯛꯏ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯂꯩꯔꯤ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯈꯣꯏꯅꯧ ꯏꯇꯥ ꯍꯥꯏꯕꯅꯦ ꯆꯦꯛꯂꯥꯅ ꯋꯥꯍꯩ ꯈꯣꯟꯐꯝ ꯇꯥꯕꯗ ꯑꯩꯗꯤ ꯏꯁꯥꯁꯦ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯑꯍꯥꯟꯕ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯇꯥ ꯏꯇꯥ ꯍꯥꯏꯅ ꯀꯧꯒꯦꯀꯣ ꯑꯩꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯅ ꯑꯣꯟꯕ ꯆꯦꯛꯂꯥ ꯑꯣꯏꯕꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯅ ꯉꯛꯂꯨꯅꯨ ꯏꯇꯥ ꯅꯪꯕꯨ ꯇꯥꯏꯕꯪ ꯃꯤꯅ ꯑꯣꯟꯕ ꯆꯦꯛ ꯃꯥꯅꯦ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯅ ꯑꯣꯟꯕ ꯆꯦꯛꯅꯤ ꯑꯩꯗꯤ ꯃꯥꯂꯦꯝ ꯂꯩꯞꯁꯦꯡꯃꯩ ꯒꯨꯔꯨꯒꯤ ꯌꯥꯊꯪ ꯉꯥꯛꯅꯕ ꯑꯣꯟꯈꯤꯕ ꯆꯦꯛꯅꯤ ꯋꯥꯔꯧꯅꯨꯀꯣ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯧꯗꯦꯗ ꯈꯣꯏꯅꯧ ꯀꯔꯤꯒꯤ ꯋꯥꯔꯧꯔꯨꯅꯤ ꯑꯗꯣ ꯈꯣꯏꯅꯧ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯅꯥꯛꯇ ꯆꯦꯛꯂꯥ ꯇꯨꯐꯥꯡ ꯈꯞꯅ ꯄꯥꯏꯔꯛꯂꯤꯕꯁꯦ ꯅꯐꯝꯗ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯕ ꯑꯃꯒꯤ ꯃꯀꯥ ꯐꯣꯡꯅ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯌꯦꯠꯄ ꯑꯄꯟꯕ ꯂꯩꯇꯅ ꯍꯥꯏꯕꯤꯌꯨꯗꯣ ꯍꯥꯡꯆꯤꯠ ꯀꯕꯣꯁꯪꯗ ꯁꯥꯟꯅꯒꯗꯧꯔꯤꯕ ꯀꯥꯡ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯀꯥꯡ ꯃꯁꯥꯟꯅ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯑꯣꯏꯒꯗꯧꯔꯤꯕ ꯀꯥꯡꯅꯤ ꯈꯣꯏꯅꯧ ꯏꯇꯥ ꯅꯍꯥꯛꯅ ꯍꯩꯅ ꯁꯤꯡꯅ ꯁꯥꯟꯅꯧ ꯇꯧꯕꯇꯕꯨ ꯅꯪꯅꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯣꯏꯃꯣꯝ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯅ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯂꯤ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏ ꯃꯔꯤꯅ ꯇꯦꯡꯕꯥꯡꯒꯅꯤ ꯇꯦꯅꯋꯥꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯅ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯔꯤꯈꯣꯝꯕꯤꯗꯤ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕ ꯑꯗꯨꯅ ꯃꯥ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯂꯤꯁꯤꯡꯅ ꯈꯨꯖꯤꯡ ꯑꯣꯏ ꯃꯇꯧ ꯀꯔꯝꯅ ꯇꯦꯅꯋꯥ ꯆꯦꯛꯂꯥꯅ ꯀꯕꯣ ꯀꯥꯡꯁꯤꯡꯗ ꯁꯥꯟꯅꯒꯗꯧꯔꯤꯕ ꯀꯥꯡꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠ ꯃꯥꯏꯀꯩ ꯃꯔꯤ ꯉꯥꯛꯄ ꯂꯥꯏ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯃꯉꯣꯟꯗꯗꯤ ꯏꯅꯧꯗ ꯅꯧꯕ ꯋꯥꯐꯝ ꯑꯣꯏꯔꯤ ꯃꯥꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯍꯦꯛ ꯇꯥꯔꯛꯉꯩꯗꯒꯤ ꯑꯂꯦꯡ ꯂꯦꯡꯗ ꯇꯥꯏꯕꯪꯄꯥꯜ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯂꯛꯉꯩꯗꯒꯤ ꯃꯥꯗꯤ ꯀꯕꯣ ꯁꯦꯟꯕꯤ ꯃꯤꯔꯩ ꯄꯨꯡꯁꯤꯗ ꯂꯩꯔꯛꯂꯕꯅꯤ ꯄꯦꯒꯣꯗꯥꯗ ꯂꯥꯠꯂꯤꯕ ꯕꯨꯙ ꯑꯃꯗꯤ ꯑꯇꯩ ꯀꯕꯣ ꯂꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯕꯣ ꯐꯤꯁꯥ ꯂꯥꯏ 10 ꯑꯃꯗꯤ ꯁꯋꯥꯡ ꯂꯥꯏ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯃꯥ ꯑꯇꯩ ꯈꯪꯗꯦ ꯂꯥꯏ ꯅꯨꯔꯥ ꯑꯃꯗꯤ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏ ꯃꯔꯤꯁꯤꯗꯤ ꯃꯍꯥꯛ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯇꯦꯅꯋꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯈꯣꯏꯅꯧꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯇ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯈꯣꯏꯅꯧ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯏꯇꯥꯅ ꯑꯊꯣꯏꯕ ꯃꯪ ꯑꯃ ꯃꯪꯒꯅꯤ ꯃꯪꯂꯥꯟꯗꯨꯒꯤ ꯃꯇꯦꯡꯅ ꯏꯇꯥꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯇ꯭ꯔꯤꯕ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯤꯕꯗꯣ ꯋꯥꯈꯜ ꯅꯪꯒꯤ ꯑꯉꯥꯟꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯂꯛꯀꯅꯤ ꯈꯣꯏꯅꯧ ꯏꯇꯥ ꯀꯔꯤꯅꯣꯝꯇꯒ ꯍꯪꯒꯦ ꯍꯪꯉꯣ ꯏꯇꯥ ꯉꯁꯤ ꯏꯇꯥꯅ ꯅꯨꯄꯤ ꯈꯔꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯔꯥ ꯇꯥꯏꯌꯦ ꯈꯣꯏꯅꯧ ꯃꯗꯨ ꯏꯇꯥ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯅ ꯅꯣꯛꯄꯅꯤ ꯏꯇꯥꯒꯤ ꯋꯥꯁꯤꯗꯤ ꯄꯥꯈꯠꯀꯅꯨ ꯈꯣꯏꯅꯧ ꯑꯗꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯅꯇꯥ ꯑꯩꯁꯨ ꯆꯦꯛꯂꯥ ꯁꯥꯀꯞꯇ ꯑꯣꯏꯔꯒꯦ ꯋꯥꯡꯂꯦꯟꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯂꯩꯍꯧꯔꯣꯀꯣ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯃꯗꯤ ꯍꯪꯕꯒ ꯉꯝꯍꯧꯗꯦ ꯈꯥꯝꯕ ꯌꯥꯗꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯕꯤ ꯇꯦꯅꯋꯥ ꯆꯦꯛꯂꯥꯗꯨꯗꯤ ꯊꯦꯡꯉꯦ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯑꯃꯨꯛꯇ ꯌꯦꯡꯂꯝꯗꯅ ꯆꯦꯛꯂꯥꯅ ꯁꯥꯀꯞꯇ ꯑꯣꯏꯅ ꯄꯥꯏꯈ꯭ꯔꯦ ꯂꯩꯀꯣꯜꯗ ꯃꯗꯨ ꯇꯨꯃꯤꯟ ꯂꯦꯞ ꯃꯤꯀꯨꯞ ꯈꯔꯗꯤ ꯅꯣꯡꯄꯣꯛ ꯊꯥꯡꯕ ꯑꯇꯤꯌꯥ ꯃꯥꯏꯀꯩꯗꯨꯗ ꯑꯣꯟꯗꯨꯅ ꯌꯦꯡꯉꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯦꯅꯋꯥ ꯆꯦꯛꯂꯥꯗꯣ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯁꯥꯀꯞꯇꯣꯏꯕꯤ ꯆꯦꯛꯂꯥꯅ ꯄꯥꯏꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯒ ꯏꯌꯣꯡꯁꯪꯗ ꯆꯪꯂꯛꯂꯦ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯕ ꯂꯣꯟꯁꯤꯜꯂꯝꯂꯒ ꯑꯃꯨꯛ ꯃꯥꯒꯤ ꯊꯪꯅꯕ ꯀꯥꯗꯨꯗ ꯆꯪꯂꯛꯂꯦ ꯄꯥꯕꯟ ꯊꯛꯇ ꯐꯝꯂꯒ ꯂꯩ
ꯋꯥꯈꯜꯅ ꯇꯨꯝꯕꯒ ꯌꯥꯗꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯥꯏꯕꯪꯗ ꯊꯣꯛꯄꯗ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯇꯦꯅꯋꯥ ꯑꯃꯒ ꯃꯥꯒ ꯆꯤꯡꯒꯣꯏ ꯃꯄꯥꯎꯅꯈꯤꯕ ꯈꯜꯂꯨꯕꯗ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯄꯥꯝꯕ ꯀꯩ ꯑꯃꯁꯨ ꯊꯦꯡꯅꯩ ꯃꯗꯨ ꯂꯣꯏꯔꯛꯄꯗ ꯉꯁꯤꯅ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯕꯤ ꯑꯉꯛꯄꯒꯤ ꯃꯌꯥꯏ ꯆꯦꯟꯕꯤ ꯃꯥꯡꯂꯝꯆꯠ ꯑꯃꯗꯤ ꯇꯨꯡꯂꯝꯆꯠ ꯑꯅꯤꯕꯨ ꯈꯪꯕ ꯉꯝꯕꯤ ꯑꯗꯨꯒꯨꯝꯕꯤ ꯆꯦꯛꯅꯨꯡꯁꯤ ꯋꯥꯈꯜꯁꯤꯡꯁꯦ ꯈꯟꯖꯤꯜꯂꯨꯕꯗ ꯃꯁꯥꯗꯣ ꯍꯦꯟꯅ ꯍꯦꯟꯅ ꯈꯣꯏꯔꯥꯡꯉꯤ ꯈꯣꯏꯔꯥꯡꯅ ꯃꯥꯗꯤ ꯃꯤꯁꯅꯥ ꯑꯅꯤꯗꯣ ꯎꯏꯁꯤꯟꯈ꯭ꯔꯦ ꯎꯏꯁꯤꯟꯕꯒ ꯇꯦꯅꯋꯥꯗꯨꯅ ꯍꯥꯏꯔꯝꯕꯒꯨꯝ ꯃꯤꯀꯨꯞ ꯑꯃ ꯂꯩꯔꯒ ꯃꯍꯥꯛ ꯑꯉꯛꯄ ꯈꯣꯝꯂꯦꯟ ꯑꯃ ꯃꯪꯉꯤ ꯂꯩꯃꯌꯥꯏ ꯈꯨꯜꯗ ꯑꯍꯥꯟꯕ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄ ꯂꯣꯏꯅꯥꯏ ꯈꯨꯜꯗ ꯑꯍꯥꯟꯕ ꯁꯔꯤꯛ ꯃꯄꯥꯜ ꯊꯥꯕ ꯅꯣꯡꯊ꯭ꯔꯩ ꯃꯎ ꯂꯤꯡꯂꯤꯕ ꯎꯟ ꯇꯔꯨꯛ ꯋꯥꯎ ꯇꯔꯨꯛ ꯏꯊꯥꯕ ꯇꯨꯔꯦꯜ ꯂꯨꯈꯥꯏꯕ ꯂꯣꯏꯕꯤ ꯆꯤꯡꯕꯥꯟ ꯄꯟꯁꯥꯕ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯃ ꯎꯔꯛꯏ ꯂꯩꯔꯤꯈꯣꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯗꯣ ꯍꯦꯛ ꯇꯨꯝꯊꯕꯒ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗꯨꯗ ꯃꯥꯗꯤ ꯍꯥꯎꯁꯝ ꯑꯃ ꯌꯥꯟꯗꯨꯅ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯍꯥꯏꯊꯕꯗ ꯂꯩꯕ ꯑꯄꯤꯛꯄ ꯈꯣꯡ ꯂꯝꯕꯤꯗꯨꯗ ꯃꯗꯣꯝ ꯆꯠꯂꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯅ ꯂꯩꯇꯦꯡ ꯑꯣꯏꯔꯤꯕ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄ ꯃꯥꯒꯤ ꯆꯤꯡꯃꯥꯏꯅꯤ ꯀꯧꯕ ꯆꯤꯡꯁꯥꯡ ꯃꯄꯥꯜꯃꯛꯇꯗ ꯋꯥꯡꯂꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯃꯗꯤ ꯅꯥꯄꯜ ꯇꯨꯕꯤ ꯑꯉꯥꯟꯕ ꯃꯗꯨ ꯂꯥꯏꯔꯦꯟ ꯑꯁꯦꯝꯕꯅ ꯍꯥꯀꯣꯛꯄ ꯆꯤꯡꯅꯤ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯗꯨꯗ ꯃꯗꯣ ꯃꯥꯗꯤ ꯆꯣꯛꯊꯕ ꯂꯩꯇꯅ ꯆꯠꯂꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯋꯥꯔꯗꯨꯅ ꯊꯧꯗꯨ ꯅꯨꯄꯥꯛ ꯑꯃꯗ ꯃꯈꯣꯡꯗꯣ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ ꯅꯤꯡꯊꯤꯖꯔꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯨꯗ ꯄꯨꯛꯅꯤꯡꯗꯨ ꯍꯨꯈꯤꯕꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯆꯤꯡꯁꯥ ꯃꯥꯒꯤ ꯐꯖꯕꯗꯨꯅ ꯅꯤꯡꯉꯣꯜꯒꯤ ꯄꯨꯛꯅꯤꯡ ꯍꯨꯈ꯭ꯔꯕꯣꯏ ꯆꯤꯡꯁꯥꯗꯨꯒꯤ ꯐꯖꯕꯗꯨꯗ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡꯗꯣ ꯆꯣꯏꯊꯣꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯆꯤꯡꯁꯥ ꯅꯥꯄꯣꯝꯒꯤ ꯐꯖꯕ ꯌꯦꯡꯂꯤꯉꯩ ꯂꯩꯌꯥꯝꯒꯤꯗꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄ ꯅꯣꯡꯃꯗꯣꯟ ꯃꯎ ꯂꯤꯡꯂꯤꯕ ꯁꯥꯃꯨ ꯑꯉꯧꯕꯗ ꯀꯥꯏꯗꯣꯡꯂꯛꯄ ꯑꯉꯧꯕ ꯆꯣꯡꯂꯦꯟ ꯈꯜꯂꯛꯄ ꯑꯣꯛꯄꯨꯔꯣꯏ ꯇꯧꯕꯨꯔꯣꯏ ꯄꯣꯛꯂꯛꯄ ꯉꯥꯅꯨ ꯊꯪꯒꯨꯡ ꯂꯥꯕ ꯑꯃꯣꯝꯕꯨ ꯆꯦꯛꯂꯥ ꯑꯣꯏꯅ ꯀꯥꯏꯗꯣꯡꯂꯛꯄ ꯏꯉꯥ ꯀꯨꯝꯊꯝꯂꯛꯄ ꯏꯉꯦꯟ ꯀꯨꯝꯈꯥꯏꯔꯛꯄ ꯀꯨꯝꯁꯤ ꯍꯜꯂꯛꯄ ꯏꯕꯨꯙꯧ ꯃꯥꯅ ꯂꯦꯞꯂꯔꯦ ꯃꯤꯠꯃꯥꯡꯗ ꯏꯕꯨꯙꯧ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯥꯅ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤ ꯏꯉꯥ ꯀꯨꯝꯗꯝꯕꯤ ꯏꯉꯦꯟ ꯀꯨꯝꯈꯥꯏꯕꯤꯁꯨ ꯂꯣꯏꯅꯔꯛꯏ ꯏꯕꯨꯙꯧ ꯃꯥꯅ ꯂꯩꯔꯤꯈꯣꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯗꯣ ꯌꯦꯡꯅ ꯌꯦꯡꯉꯣꯏ ꯂꯩꯔꯤ ꯑꯩꯅꯤꯗꯣ ꯑꯋꯥꯡ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯅꯥꯀꯟꯁꯤꯗ ꯂꯦꯞꯂꯤꯕꯤ ꯃꯣꯝꯅꯨ ꯑꯣꯏꯕꯤꯁꯤꯅ ꯏꯁꯥꯅ ꯍꯥꯎꯔꯝ ꯆꯅꯨ ꯌꯥꯏꯐꯕꯤ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤ ꯀꯧꯏꯗꯣ ꯆꯤꯡꯁꯥ ꯅꯥꯄꯣꯝ ꯃꯥꯄꯜꯅ ꯂꯩꯇꯦꯡꯕ ꯑꯩꯒꯤ ꯏꯀꯥꯏꯐꯝꯅꯤꯗꯣ ꯆꯤꯡꯁꯥ ꯅꯥꯄꯣꯝ ꯑꯃꯗꯅ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯑꯌꯥꯡꯕ ꯈꯥꯡꯒꯣꯟ ꯑꯍꯨꯝꯕꯅ ꯍꯧꯔꯛꯐꯝꯅꯤ ꯆꯤꯡꯂꯦꯟ ꯅꯥꯄꯣꯝ ꯑꯃꯗꯤ ꯂꯥꯡꯒꯣꯏ ꯁꯃꯨꯛ ꯍꯛꯆꯥꯎꯕ ꯆꯛꯇꯥ ꯆꯤꯡꯅꯤ ꯆꯤꯡꯁꯥ ꯅꯥꯄꯣꯝ ꯑꯃꯗꯤ ꯑꯣꯛ ꯁꯑꯣꯡ ꯀꯩꯕꯤ ꯊꯥꯔꯩ ꯇꯥꯡ ꯆꯛꯇꯥꯅ ꯆꯠꯅ ꯂꯩꯅꯐꯝꯅꯤ ꯂꯣꯏꯕꯤ ꯑꯩꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯃꯗꯤ ꯍꯩꯔꯥꯡ ꯅꯤꯡꯊꯤꯕ ꯇꯥꯎꯖꯤꯡ ꯍꯩꯄꯥꯜ ꯑꯣꯟꯊꯣꯛꯄꯕꯨ ꯍꯩꯔꯥꯡ ꯃꯁꯤꯡꯅ ꯍꯦꯟꯅ ꯄꯥꯟꯕ ꯆꯤꯡꯅꯤ ꯆꯤꯡꯁꯥ ꯅꯥꯄꯣꯝ ꯑꯃꯗꯅ ꯁꯤꯡꯉꯦꯜ ꯅꯤꯡꯊꯤꯕ ꯂꯩꯔꯥꯡ ꯑꯣꯟꯊꯣꯛꯄ ꯃꯁꯤꯡ ꯁꯨꯅ ꯂꯩꯁꯥꯠꯄ ꯆꯤꯡꯅꯤ ꯆꯤꯡꯁꯥ ꯅꯥꯄꯣꯝ ꯑꯃꯗꯤ ꯇꯂꯥ ꯄꯥꯃꯦꯜ ꯎꯆꯥꯎ ꯆꯥꯎꯊꯣꯏꯕ ꯄꯥꯃꯦꯜ ꯎꯄꯥꯜ ꯑꯁꯦꯝꯕ ꯄꯣꯛꯂꯤꯕ ꯆꯤꯡꯅꯤ ꯂꯩꯔꯤꯈꯣꯝꯕꯤꯅ ꯆꯤꯡꯉꯨ ꯏꯕꯨꯡꯉꯣ ꯈꯣꯌꯨꯝꯒꯤ ꯂꯥꯏꯗꯤ ꯂꯥꯏꯅꯤꯡꯊꯧ ꯅꯃꯣꯃꯩꯗꯤ ꯉꯁꯤ ꯂꯥꯏꯔꯦꯟꯅꯣ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯂꯩꯕ ꯂꯣꯏꯕꯤ ꯅꯪꯒꯤ ꯅꯥꯄꯣꯝꯗ ꯀꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯇꯝꯄꯥꯛ ꯂꯝꯗꯒꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯈꯣꯡꯗꯣꯏꯔꯛꯄꯅꯤ ꯆꯤꯡꯁꯥ ꯅꯪꯒꯤ ꯅꯥꯄꯣꯝꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯏꯀꯣꯟ ꯆꯥꯎꯊꯣꯏꯕ ꯇꯨꯔꯦꯜ ꯂꯥꯏꯖ ꯏꯁꯤꯡ ꯏꯅꯨꯡ ꯍꯛꯅ ꯏꯁꯤꯡ ꯏꯔꯝ ꯇꯔꯦꯠ ꯃꯥꯕꯨ ꯍꯧꯔꯛꯐꯝꯁꯨ ꯎꯔꯛꯏꯗꯣ ꯉꯥꯅꯨ ꯀꯣꯟꯕꯨ ꯀꯣꯟꯈꯥꯕ ꯈꯨꯅꯨ ꯀꯣꯟꯕꯨ ꯀꯣꯟꯃꯥ ꯇꯩꯕ ꯄꯣꯟꯕꯤ ꯆꯦꯛꯂꯥ ꯆꯥꯒꯣꯛꯄ ꯆꯦꯛꯂꯥꯅ ꯋꯥꯏꯊꯪꯕ ꯇꯂꯥ ꯎꯄꯥꯅ ꯈꯟꯕ ꯆꯤꯡ ꯅꯃꯨ ꯃꯤꯑꯣꯏꯕꯅ ꯀꯣꯟꯅꯥꯏꯗꯕ ꯇꯥꯏꯕꯪ ꯃꯤ ꯃꯔꯥꯝ ꯍꯪꯖꯗꯕ ꯈꯨꯛꯂꯨ ꯍꯪꯅꯥꯏ ꯅꯥꯏꯗꯕ ꯍꯨꯌꯦꯜ ꯂꯥꯂꯣꯏꯅꯕ ꯂꯤꯊꯤꯠ ꯈꯪꯒꯥ ꯌꯥꯝꯕ ꯂꯤꯔꯦꯜ ꯀꯥꯡꯁꯤ ꯅꯤꯛꯄ ꯀꯧꯕ ꯎꯆꯦꯜ ꯆꯣꯏꯕ ꯈꯥꯕ ꯎꯂꯦꯟ ꯈꯟꯕ ꯆꯤꯡ
ꯉꯝꯊꯥꯡꯅꯅ ꯄꯥꯟꯐꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯀꯌꯥꯗ ꯌꯥꯝꯖꯦꯜ ꯂꯥꯏꯕꯛ ꯐꯔꯤꯕ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯗꯤ ꯆꯤꯡꯁꯥ ꯅꯥꯄꯣꯝ ꯈꯨꯗꯤꯡ ꯃꯊꯪ ꯃꯊꯪ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯀꯧꯕ ꯅꯪꯒꯤ ꯆꯤꯡꯗꯣꯜ ꯃꯇꯣꯟ ꯑꯋꯥꯡꯕꯁꯤꯗ ꯈꯣꯏꯌꯨꯝ ꯑꯣꯏꯕꯒ ꯃꯥꯏ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯕ ꯐꯪꯕꯁꯦ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯇꯣ ꯂꯩꯔꯤ ꯈꯣꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯒꯤ ꯃꯋꯥ ꯍꯩ ꯇꯥꯕꯗ ꯑꯄꯦꯟꯕ ꯄꯣꯛꯏ꯫ ꯃꯁꯥꯅꯧ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯄꯣꯛꯏ꯫ ꯑꯁꯨꯝꯅ ꯆꯤꯡꯉꯨ ꯃꯥꯒꯤ ꯃꯀꯥꯏꯄꯨꯝ ꯀꯣꯏꯅ ꯂꯩꯅ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄꯒꯤ ꯆꯤꯡꯃꯥꯏꯒꯤ ꯅꯤꯡꯊꯤꯖꯕꯗꯨ ꯌꯦꯡꯂꯤꯉꯩ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯂꯩꯔꯤ ꯈꯣꯝꯕꯤꯗꯣ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯃꯪꯂꯝꯕ ꯃꯪꯂꯥꯟꯗꯨꯁꯨ ꯂꯣꯏꯁꯤꯟꯗꯅ ꯈꯥꯡꯇꯞꯇ ꯀꯥꯏꯈ꯭ꯔꯦ꯫ ꯂꯩꯔꯤ ꯈꯣꯝꯕꯤ, ꯂꯩꯔꯤ ꯈꯣꯝꯕꯤ ꯁꯪꯂꯒ ꯍꯦꯛꯇ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯐꯥꯛꯂꯩ ꯐꯥꯛꯂꯩ ꯄꯥꯡꯊꯣꯔꯛꯄꯗ ꯍꯤꯡꯆꯥ ꯌꯦꯇꯝꯕꯤ ꯑꯃꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯤꯡꯁꯤꯕ꯫ ꯃꯥꯕꯨ ꯎꯕꯗ ꯃꯤꯍꯨꯜ ꯊꯥꯎꯜ ꯑꯃꯨꯛ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯀꯔꯤ ꯂꯩꯔꯒꯦ ꯃꯅꯥꯎ ꯏꯕꯦꯝꯃ? ꯑꯃꯁꯨ ꯌꯥꯝ ꯁꯥꯎꯅ, ꯀꯅꯥꯒꯤ ꯑꯌꯥꯕꯅꯅꯣ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯀꯥꯡ ꯁꯥꯟꯅꯒꯗꯧꯔꯤꯁꯦ? ꯃꯤꯅꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯅꯪꯅ ꯊꯤꯡꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯤꯡꯁꯤꯕꯥꯅ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏ꯫ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯇꯨꯃꯤꯟ ꯂꯩꯖꯕꯤ ꯂꯩꯔꯤ ꯈꯣꯝꯕꯤꯕꯨ ꯄꯥꯕꯜ ꯊꯛ ꯑꯗꯨꯗꯒꯤ ꯆꯤꯡꯊꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏ ꯀꯟꯊꯣꯔꯛꯏ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥꯅ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏ ꯀꯟꯊꯣꯔꯛꯄꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯗꯣ ꯑꯃꯨꯛ ꯎꯔꯦ ꯂꯩꯃꯔꯦꯝꯕꯤꯅ꯫ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯗ ꯌꯦꯠ ꯇꯧꯒꯦꯇ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯡꯁꯤꯕꯥ? ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯏꯆꯦ ꯏꯕꯦꯝꯃ, ꯍꯥꯏ ꯅꯥꯔꯣꯠꯄꯤ, ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ, ꯑꯩꯅꯅꯤ ꯍꯥꯞꯂꯤꯕꯁꯦ ꯂꯩꯔꯤꯕꯨ ꯑꯩꯒꯤ ꯀꯥꯡꯈꯨꯠꯀꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯅꯪꯅ ꯌꯦꯠꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯤꯁꯦ? ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯋꯥꯇꯥꯁꯤꯗꯤ ꯀꯟꯃꯟꯗ꯭ꯔꯥ? ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗꯨꯅ ꯃꯇꯥꯡꯅ ꯀꯟꯗꯕ ꯌꯥꯗꯕꯒꯤ ꯀꯜꯂꯤꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯌꯥꯝꯅ ꯆꯤꯛꯅ ꯇꯨꯃꯤꯟ ꯅꯪꯅ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯆꯠꯂꯣ, ꯅꯣꯡꯉꯥꯜꯂꯛꯄꯒ ꯁ꯭ꯋꯥꯏꯁꯤꯗ ꯍꯌꯤꯡ ꯈꯣꯡꯌꯥꯟꯕꯤꯒꯨꯝ ꯉꯔꯪ ꯉꯪꯂꯅꯨ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯂꯩꯔꯤ ꯈꯣꯝꯕꯤꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯃꯤꯠꯌꯦꯡꯒꯨꯝꯕ ꯁꯥꯝꯈꯩꯗꯨꯅ ꯌꯦꯡꯁꯤꯜꯂꯤꯕꯗꯣ ꯇꯣꯛꯎ꯫ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯦꯟꯃꯟꯗ꯭ꯔꯥ? ꯍꯦꯟꯃꯜꯂꯛꯂꯤꯕꯁꯦ ꯅꯪꯒꯤ ꯅꯑꯣꯡꯅꯅꯤ꯫ ꯌꯥꯝꯅ ꯀꯣꯊꯔꯛꯂꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯐꯖꯕ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯅꯨ꯫ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯅꯪꯉꯣꯟꯗ? ꯑꯩꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤ, ꯀꯥꯎꯗꯕ ꯐꯩ꯫ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯈꯜꯂꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯜꯂꯕ ꯑꯃꯨꯛꯀ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯃꯤꯡꯁꯤꯕꯥ꯫ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯨꯠ ꯃꯁꯥ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯊꯦꯛꯇꯨꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕ ꯉꯝꯗꯅ ꯃꯔꯥꯜ ꯂꯩꯔꯨꯔꯕꯅꯤꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯈꯠꯅꯕꯁꯨ ꯃꯥꯅ, ꯌꯦꯡꯁꯤꯟꯕꯁꯨ ꯃꯥꯅ ꯍꯧꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯍꯤꯗꯥꯟꯅꯅꯤꯡꯕ ꯐꯥꯎꯔꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯗꯤ ꯃꯥꯏꯊꯤꯔꯕꯤ ꯑꯃꯒꯨꯝ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯂꯨꯕꯅꯤꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯀꯥꯗꯨꯗ ꯂꯩꯔꯒ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯅ ꯆꯠꯍꯧꯕꯅ ꯐꯅꯤ ꯈꯟ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯔꯦ꯫ ꯋꯥꯔꯤꯁꯤꯒꯤ 14ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯋꯥꯔꯤ ꯑꯅꯧꯕ ꯂꯥꯛꯄꯗ ꯈꯪꯅꯕꯒꯤꯗꯃꯛ ꯕꯦꯜ ꯑꯥꯏꯀꯟꯗꯨ ꯅꯝꯕꯤꯌꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫